All Gas Care Agency Manipuri State na LPG gas consumer singna CHAKTHONG gas asi MATOU KARAMNA SIJINNAGADAGE AMADI KHUDONG THIGADABADAGI MATOU KARAMNA NGAKTHOKKADAGE HAIBAGI MATANGDA Mass Awarness Cum training program ama BISHNUPUR district ki manung chana LEIBA AWANG HEINOUBOK community hall da Pangthokhre HAIDABA awareness program adu kamari leinana AGC Manipuri State ke manager Sakol Sem Joy Prakash na phongdokhibada gas haibasi nupi oibi singidi yamna maru oiba khangdaba yadaba amani amaromda hairagadi gas asi bom gama gas pokhaidaba kanda mi sire yum mai chakle haibada chingnaba TV radio khabar na chingbada adum tari asigumba khudong thiba asi aigi yumda nang aigi yumda thokloi haiba ngamde maramaduna masigumba khudong thiba kaya asidagi kharada oirabasu koknabagi damak haiduna manipurgi manung hanjana leiba chingkhong chingya da awareness asi pibani haina mahakna makhatana phongdokhi